ꯍꯣꯔꯦꯟ ꯆꯦꯛ ꯇꯧꯔꯒꯁꯨ ꯆꯦꯛ ꯇꯧꯕꯤꯒꯗꯕꯅꯤ ꯍꯥꯏꯔꯤꯕ ꯖꯒꯥ ꯆꯠꯇꯤꯡ ꯑꯁꯤ पचास लेबर लगू यार गाड़ी आ जाओ रवि चाहिए कितने उठा रहे अदुना लोनना असिका नडना अयाना हाइजरिंग मामका चही यांगे सिगी मनुंगा अयाना मु अनु वाकनम खंजरिबा नोंमगी रुपा ममंगी हिसाबता चही अमगी रुपा चहुंग हुंबु मुंगा हाइजर रगे रुपा चहुंग हुंबु वाइगदी हागदरा असी मयाना दा खाना बिरगा चहुंगा हुंबुंगा से फादे बया लोगु कना तौन बना हाना से कन्या के तौन बसे आई चाउन दे गरनी अतोबा हेन चाउन रबा चाउन दा अदु मयामना पोत आइसु तांगलक बनिना अखोना लिहिं औ होम पी बसे फरदा जुबुरे दको या तो बमंददा आई लिहिं होम तो पे बसे लिहिं मरी गरनुबा अदो चाउन दो हंगा ते फना अदो पाम बेगी अदे मना अदे जाने के पिरम बरो कोई चाउन में धागा जारी बा इला पंपम द पीतो जिना लिहिं मरी होदा लिहिं मा नेगरा जाय अजले हैना रिजल्ट सन फसलो मखन तावदा की मखा तावदा होई अखोगी पाउजल की मतुंग इना अंगनजगी बा काम लोय करबा लूप की अनोवा तौसिन कांग अमा सेमबा असी सेम से आना अखोगी अलीबा लूप कांगलुक अबुबु नसी डिसबेन तौजले हैना अयाम खंगनजरी यार हम लोग लागू प्रेसिडेंट आप लोगों प्रेसिडेंट हम सब जाना हम और के बाद सही क्या है कि ये कोई सेक्रेटरी मतलब थौ पुदना लाक्चर सिदा असि सही क्या की मतुंगा नसी असे अखोजी कैसे जॉब तो है ना मैमदा चलती अदो लोइना ना मसी अखोगी अरीबा कांगुना चखबा मतुंगा अनौबा कांगु अमु सिन्ननबा हाइदि फम सिन्ननबा मिखन सी हाइना मजे मरामदा लापचरे 이럴 것도 뭐도 뭐야도 하나 붙는 거 아니지. 그래서 아이는 반대 주시나. 지리대 강세 가사를 강대. 아주 반대 주시. 너무 되게 오시라는 얘기. 이번 또 뭐야 뭐. 가사에서 뭐야 뭐 없잖아가. 지리다. masih Maitri kalau semuanya tahu pasal masih ai di macam kara mapan le ru bedagi ai lising ani da ai jumda hanjala ngadu dagi di jili kasar apun ba imoinu gi lupse ai phangna jare madu mitagi di ngasi bau ai chitha kana dum jaw na lai aro haina lising se masih akoi gi Maitri ni ngatan अम्मना वो हराव वर्षु गौड़ियों ने वो हराव वर्षु अपोको ने वो हराव वर्षु कहीं ना मैत्री सना में ही लगी ना वो अंधों भी इमामु इराद चला बटी मसे चप चाबा कोई मित्री की लाइनिंग की अंधों भी इराद बने तो मेरी सुनसे होता दुना अकोई ना तो मसीना आहन सिंहिना तो मसीना मामामदा अकोई इमोयु सिता 산독소. 아들나 나시 시부 아빠이나 이모이누 루파이나 좀 기리가 살아본다. 이모이누 루파이나 도레이시. 아도 라이기 타원 남아 또 와하이시. 타원 mamma 또 와하이시. 마시 카레디 와이. 니암 너저디 신자야. 아르마이나 또 보다
ꯄꯥꯟꯊꯣꯏꯕꯤꯁꯦ ꯉꯁꯥꯏꯒꯤ ꯏꯃꯣꯏꯅꯨ ꯏꯔꯥꯠꯄꯒꯤ ꯃꯅꯨꯡꯗꯅꯤ ꯄꯥꯟꯊꯣꯏꯕꯤ ꯁꯟꯗꯣꯔꯛꯏꯁꯦ ꯉꯁꯥꯏ ꯈ꯭ꯋꯥꯏꯗꯒꯤ ꯏꯍꯥꯟ ꯍꯥꯟꯕꯁꯦ ꯑꯩꯈꯣꯏ ꯑꯣꯖꯥ ꯀꯥꯡꯂꯕꯝ ꯕꯤꯔꯦꯟꯅ ꯈꯨꯃꯟꯗ ꯈ꯭ꯋꯥꯏꯗꯒꯤ ꯏꯍꯥꯟ ꯍꯥꯟꯅ ꯍꯔꯥꯎꯔꯤ ꯑꯗꯨꯒꯤ ꯃꯃꯥꯡꯗ ꯖꯤꯔꯤꯕꯥꯝꯅ ꯍꯔꯥꯎꯈꯤ ꯆꯍꯤ ꯑꯃꯅꯤ ꯃꯃꯥꯡꯗ ꯑꯗꯨꯒꯤ ꯃꯇꯝꯗꯨꯒꯤꯗꯤ ꯉꯁꯤ ꯀꯁꯥꯔ ꯁꯤꯟꯕ ꯊꯨꯡꯅ ꯍꯥꯏꯕ ꯌꯥꯔꯦ ꯄꯥꯟꯊꯣꯏꯕꯤ ꯏꯔꯥꯠꯄꯁꯦ ꯏꯔꯥꯠꯅꯕ ꯑꯩꯈꯣꯏꯒꯤ ꯑꯔꯤ ꯑꯅꯧ ꯁꯤꯟꯅꯕ ꯅꯨꯃꯤꯠ ꯑꯁꯤꯗꯩꯗ ꯑꯩꯈꯣꯏꯅ ꯑꯩꯅ ꯑꯃꯗꯤ ꯑꯩꯒꯤ ꯄꯣꯂꯤꯠ ꯍꯥꯏꯒꯗ꯭ꯔꯥ ꯁꯦꯀ꯭ꯔꯦꯇꯔꯤ ꯑꯃꯁꯨꯡ ꯁꯂꯨꯡꯗ ꯑꯩꯈꯣꯏ ꯈꯔꯅ ꯆꯍꯤꯁꯤ ꯌꯥꯝꯅ ꯁꯥꯡꯅ ꯄꯨꯔꯛꯈ꯭ꯔꯦ ꯑꯗꯨꯕꯨ ꯊꯣꯏꯗꯣꯛꯄ ꯍꯦꯟꯗꯣꯛ ꯊꯣꯏꯗꯣꯛꯄ ꯆꯥꯎꯈꯠꯄ ꯍꯥꯏꯕꯗꯤ ꯑꯍꯦꯟꯕ ꯑꯊꯣꯏꯕꯗꯤ ꯇꯧꯕ ꯉꯝꯃꯝꯗꯦ ꯃꯗꯨꯒꯤꯗꯃꯛꯇꯗꯤ ꯑꯩ ꯏꯁꯥ ꯅꯨꯡꯉꯥꯏꯕ ꯐꯥꯎꯖꯗꯦ ꯑꯗꯨꯒ ꯃꯊꯪꯗ ꯄꯨꯔꯛꯏꯕ ꯑꯩꯈꯣꯏꯒꯤ ꯂꯨꯞꯁꯤꯅ ꯑꯐꯕ ꯑꯊꯣꯏꯕ ꯑꯍꯦꯟꯕ ꯑꯩꯈꯣꯏꯒꯤ ꯁꯅꯥꯃꯍꯤ ꯂꯥꯏꯅꯤꯡ ꯂꯨꯞꯀꯤꯗꯃꯛꯇ ꯊꯣꯏꯗꯣꯛꯅ ꯍꯦꯟꯗꯣꯛꯅ ꯃꯤꯃꯥꯡꯗ ꯄꯨꯊꯣꯛꯅꯕ ꯍꯣꯠꯅꯕꯤꯔꯛꯎ ꯍꯥꯏꯅ ꯊꯝꯖꯔꯤ ꯑꯗꯨꯒ ꯅꯨꯡꯉꯥꯏꯇꯕ ꯑꯃꯅ ꯉꯁꯤ ꯑꯩꯈꯣꯏꯒꯤ ꯃꯤꯐꯝ ꯑꯁꯤꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯂꯤꯛꯅ ꯇꯤꯟꯕꯁꯤ ꯑꯩ ꯌꯥꯝ ꯊꯤꯅ ꯅꯨꯡꯉꯥꯏꯖꯗꯦ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯑꯩꯈꯣꯏꯒꯤ ꯂꯨꯞꯁꯤ ꯃꯌꯥꯏ ꯆꯠꯊꯔꯛꯄꯗꯧꯅ ꯇꯧꯕꯁꯤ ꯑꯩ ꯈꯤꯇꯪ ꯅꯨꯡꯉꯥꯏꯖꯗꯦ ꯃꯁꯤꯃ ꯈꯤꯇꯪ ꯃꯑꯣꯡ ꯑꯃꯗ ꯑꯩꯈꯣꯏꯒꯤ ꯃꯊꯪ ꯄꯨꯕꯤꯔꯤꯕ ꯀꯥꯡꯕꯨꯅ ꯀꯃꯥꯏꯅ ꯇꯧꯔꯒ ꯃꯤꯁꯦ ꯈꯔ ꯍꯦꯟꯅ ꯇꯤꯟꯒꯗꯒꯦ ꯑꯩꯈꯣꯏꯒꯤ ꯊꯋꯥꯏ ꯌꯥꯎꯒꯗꯒꯦ ꯍꯥꯏꯗꯣ ꯈꯟꯕꯤꯔꯒ ꯃꯌꯥꯝꯅ ꯁꯤꯟꯕꯤꯗꯨꯅ ꯑꯩꯈꯣꯏꯒꯤ ꯂꯨꯞꯁꯦ ꯍꯦꯟꯅ ꯆꯥꯎꯈꯠꯍꯟꯅꯕ ꯁꯤꯟꯕꯤꯌꯨ ꯍꯥꯏꯅ ꯊꯝꯖꯔꯤ ꯑꯗꯨꯒ ꯂꯣꯏꯅꯅ ꯑꯩꯗꯤ ꯊꯣꯏꯅ ꯉꯥꯡꯕꯁꯨ ꯍꯩꯖꯗꯦ ꯑꯩꯒꯤ ꯈꯔ ꯈꯪꯕ ꯍꯥꯏꯕ ꯁꯤꯗ ꯑꯗꯨꯝ ꯃꯇꯥꯡ ꯑꯁꯤꯗ ꯑꯩ ꯑꯗꯨꯝ ꯇꯦꯟꯁꯤꯟꯖꯔꯒꯦ